अहानबदा बीजेपी मणिपुर फेसबुक पेज की थगलप वोरल खर मैम थमजगे इंडो म्यांमार बॉर्डर सेक्शन गाकनबा खोंथांग क्या पाइखलगनी हाइना ऑनरेबल यूनियन होम मिनिस्टर श्री अमित शाह जी ने फोंदोखरे लिसिंग अमग सत्रुक निफुग हमदोई किलोमीटर सांब इंडो म्यांमार बॉर्डर संबल खानबा मोदी लेंगाना वरेप लौखरे मणिपुर की ओइना म्यांमार गा लोनरीबा अहेंब किलोमीटर कुन सांब ngamkhaisu संबल खानबा अयाब फंखरे मसिगी सुमथक्ता हाइब्रिड सर्वेलेंस सिस्टम HSS गा लोइनबा संबल खाबगी थबकसु चथरी मखा चथरकपोइना पन्नम पाउक्सी दिगी ngasi मरुएबी इ पाउक्सिंग खोंगोसरगा मणिपुर टॉप चैनल गी मेकेदिगी म्यामदा थमजगे तोमु रोक कुकी मिलिटेंट सिंग नुमै कापसलखरे इम्फाल ईस्ट डिस्ट्रिक्ट की मनुंग चनबा तांखुल नोंगदम अमदी तोमु रोकता लैंगोई सिंग बसत्पा मीतैगी तता क्या कुकी मिलिटेंट सिंग नुमै कापसलक्तुना अमांग अता थोअनबदा नतना मफम अदुरा लैबा खुंजा क्या हलमदौरे ngasi nungthil pung ama khara helakpa duwaida khulai matik sana paiba kuki militant singna tumu khongdagi kumthraklaga naga singna namna khundaba tangkhul nongdam amadi tumu rokta leiba kwari da laingoi lawba sangba mitei singda akan mongmongna numai kapsinduna landarakibani hari presna phangwa pauna hai thawdo asi thoktringai gi mamangda mafam adura mathau toriba gorkha regiment gi personal singna tumu khong amadi nongdam tangkhul phaunariba lambida case par thatuna asat awok apan mapiki नोंथिल पुंग अमरोम तारकपदा तोमु खोंदगी कुमथरखिबा कोकी मिलिटेंट सिंगना गाड़ी सिंग अदुदा नोंगै कापसिलाकपदगी ड्राइवर सिंग अदु गाड़ी खुंतोकलमलगा मफम अदु थादोक्तुना सेनरखि लैंगोयगी क्वारी तौरिबा मफम अदु नागागी ओइबना लैंगोय सिंग लाखिबा गाड़ी सिंग अदु मै थानबा होनरकपदा तंखुल नोंगदमगी खुंजा सिंगना थिंगदुना मै थानखिदि अदोमैनामा गाड़ी अहुम रोमदी नोंगैना कापदगी टायर अमदी मिंगसेल अमांगा थोखि तंखुल नोंगदम की खुंजा सिंग ngehak muknara batungda koki militant sing adu tumukhong gi singthakta amuk ana kakhat khraba matungda mitai tariba tumukhong nungmai round kya kapslakhi hari maphamadu khulnga kliba khunja sing adu nasu handuna nakalani gi ngehak kapnakhi hari hauju phawi oina di thaudo adu aso apan amadi asi ana yawbigi sapsaba paulaithri thaudo adu gi pau phangmuga maphamadu da ahenma security force sangsin khari atopa paumana क्रॉस सिजिनदुना क्रिस्टियन की मिंगचट लेखा ताहानबा होटनाबा तokadabani स्टेट असिदा थोकलिबा फुरुप अनि की इरांग असिदा मणिपुर की पुवारी की सगोनरबा थांजिंग खुबम द कोकी नरको टेररिस्टना क्रॉस युंगसिंदुना लाइनिंग लाइसोन असिबु थवाई हक्चांग लुपना निंगजरिबा मदी मिते अपुनबदा काइहौदुना थमोय सगोनबदा नतना क्रिस्टियन पुंबबुसु कोनसिंदुना मदी जेसु क्रिस्ट की मिंगचट लेखा ताहानबा होटनरिबा सिखुदक तokadabani हाइना ऑल जेरी मिते क्रिस्टियन एसोसिएशन ऑफ खंगलकली एसोसिएशन की प्रेसिडेंट अमरी सेक्रेटरी न कुयेक पीदुना थादोरकपा सिओलमदा लान असिदा ख्रिस्ट की सेंगलबा क्रॉस सिजनदुना मदी अतोप धर्म सिंगदा अयेतपा पीबगी थबा सि तौरेदमनि स्टेट असिदा थोकलिबा इरांग असिगी मनुंगदा नार्को टेररिस्ट न सथरको थबक थरम सिंगदा क्रिस्टियन ग मरी लेनबा थबक थरम अमता सथरोदमनि असिगुम थवोंग सिंग असिगी मयोक्ता जिरिबमदा लेरिबा मितै क्रिस्टियन पुनमंगना मतम पुमदा लेपकनि मसिदा नतना मलेम असिदा लेरिबा क्रिस्टियन पुमनसु असिगुम थवोंग असि कंडेम तौफम थुइ हाइना सिओलसिना मखा तारकली अतोपा पावमना कुकीगी मिहुत सिंगना यूनियन होम मिनिस्टर उनगदौरी कुकीगी तुंगान तुंगान लूप सिंगी मिहुत सिंगना इंटेलिजेंस ब्यूरो की मकोक थोंबो ऑफिशियल सिंग याउना यूनियन होम मिनिस्टर अमित शाह गा न्यू दिल्ली दा उनना बोहनारी एजेंसी की पाउना हाई कुकीगी तुंगान तुंगान लूप की मिहुत सिंगना होम मिनिस्ट्री अमदी इंटेलिजेंस ब्यूरो की मकोक थोंबो ऑफिशियल सिंग हायेंग न्यू दिल्ली दा उनरगनी मिहुत सिंग सिना MSA की ऑफिशियल सिंग उनदुना मणिपुर थोकलिबा इरांग असिगी पॉलिटिकल सोल्यूशन अमा पुरकनबा तक्सिंगदौरी मिहुत सिंग सिना मखातना हायेंग न्यू दिल्ली दा यूनियन होम मिनिस्टर अमित शाह गसु उननबा होनगदौरी हिराम असिगी मतंगदा इंडिजिनस ट्राइबल लीडर्स फोरम ITLF की वांगांगलोय गिंजा बोलजोंग फोंदोखिबा कोकी सिंगी तुंगान तुंगान मलुप सिंगी मिहुत सिंग सिना यूनियन होम मिनिस्टर याउना सेंटर की मरी लेनबा authority sing unaduna state asida thokliba irang asigi sapsaba political solution purana bataksin gadoriba mifam asi loiraba matungda joint body asina new delhi da press conference ama pangthokuna mari leinaba wafam sing miyam da khangan ganaki ningsing bayabade haukiba thangja numita Manipur की चीफ मिनिस्टर एन बेरेना यूनियन होम मिनिस्टर अमित शाह उनदुना मणिपुर की मियाम की दमक याइफना वरेप खरा सुसोई सोइदना सेंदना लौरगनी हाइबगी थाजबा पिरखी हाइना फोंदोखिबनी CBSE अमसुम बोसियम की क्लास 1 दगिना 10 फुकी ओइबा मंगाल होम ट्यूशन एक्सपीरियंस लेरबा ओजा कियाना अदोंगी सुनजबा ओजा मेल और फीमेल खनबिगी खुदुंग चाबसु लेरबा
ꯑꯗꯣꯝꯅꯁꯨ ꯌꯥꯅꯤꯡꯒꯗꯕ ꯐꯤ ꯑꯃꯁꯨꯡ ꯐ꯭ꯂꯦꯛꯁꯤꯕꯜ ꯇꯥꯏꯃꯤꯡꯁ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯃꯉꯥꯜ ꯍꯣꯝ ꯇ꯭ꯌꯨꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8787575710 ꯅꯠꯇ꯭ꯔꯒꯅ 7629861851ꯗ ꯐꯣꯟ ꯇꯧꯕꯤꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯌꯨ ꯂꯣꯏꯅꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇ꯭ꯔꯤꯇ꯭ꯔꯤ ꯑꯣꯐ ꯌꯦꯟꯗꯥꯕꯨꯒꯤ ꯃꯇꯝꯗ ꯀꯨꯀꯤ ꯂꯩꯇ꯭ꯔꯤ KKL BJP ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ Mingchat ꯀꯤꯞꯒꯦꯟ ꯌꯥꯎꯅ ꯀꯨꯀꯤ MLA ꯑꯍꯨꯝꯅ ꯍꯟꯗꯛ ꯀꯨꯀꯤꯁꯤꯡꯅ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯪꯂꯤꯕ ꯑꯁꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯦꯟꯗꯥꯕꯨꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯦꯟꯗꯥꯕꯨ ꯃꯇꯝꯗ ꯀꯨꯀꯤ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ KKLꯅ ꯐꯣꯡꯗꯣꯔꯛꯂꯤ ngasi Manipur Press Cup Paumising Unabada KKL gi Executive Member Longjam Monindron hai Minister Mingchat Kipgen MLA Paulilan Haukip amadi MLA Haukholet Kipgena Tokhaiba Administration gi matangna pankiba wapamadumak puari masakhangdaba du uthoksobani Haukiba kumza Englishing amaga samapanga kunga tarukta Myanmar ga khuyek pinakhiba Treaty of Yendabu gi matamda kuki haiba wahai phawba leiramdai ki Mangna makha taraduna separate administration ki wapamasi Treaty of Yendabu gi matamdagi hauраklabani hariba Minister Mingchat Kipgen MLA Paulilan Haukip amasum Haukhulet ki sagaini hariba Kipgen amadi Haukip hariba asimaksu matam madura leiramdi hariba wai singasi new cookie gi wahaini asigumba puari masakhangdaba miyamda lana sandokpa si atubuda handokadabani amaramda cookie singne Anglo cookie war thoki hariba sisu aranmani British ki maikaidagi su Anglo cookie war thokiba leite rebellion ni haiba wapam phawba leiribani Anglo cookie war sidi semjin khiba puari naiki atopa pawmana thangjing singda yungliba cross kudakta lakthu phizam brojen thangjing singda leidiba mitei singi senglaba lepham lenda cookie singna cross yungsinbagi thawong asi terrorism gi thawong amani asigumba thawong asi Christian singa senglaba lairik Bible nasu yaroi Maramasina Yungshiliba Cross asi Kudakta Lauthu Haina Mitei Churches Advocacy for Peace and Development MCAPD gi Wangangloi Phizam Rojena Phongtokli Khumalampakta leiba youth hostel pangthokpa pawgi mifamada mataki wafam asi phongdokladunum hangna hai thangjing singda cookie singda satharakliba thawong asi furup amabu ikai khumnadabagi mathakta lining amabu ikai khumnadabani haina lawi loinana asiguma terrorism gi thawong asi khudakta handoktuna yungshiliba cross asi lakthu loinana lamdam asida leiriba tongan furup singna Manipur gi pothok Saduna hinglaga Manipur gi apunba saktam thugaina ba honarakpa asi furup amatana tawbigano ki mamang segi me ahumdigi hauduna Manipur thokliba lan asida tampakta mitei sina church mai thabigi thawong ama satakhiba du cookie singna mitei singi laifamlen kya mai thaba hokiba aduna ni habisi MCAPD na khangi Lining gi mingda kanagum amatana makhatana khudong saba lobigano lana maram oiduna miyamna thengnariba awaba kya sigi yenglaga laingakta angamba thakta mateng pangsinduna lana se athubu matamna lusinanaba honamina saiki atopa pawmana BJP laingak ki lusingba singna kari lalubagino miyamga unaba ngamdribasi TS Sujata Manipur Legislative Assembly ki Speaker TS Saitravata amadi BJP Manipur Pradesh ki President S Sarda unagi haiduna ima mairagi thaumi sing Assembly amadi thambal sanglenda thomjinkhre adomainamak lusingba animak unaba phangkhidre double engine hariba BJP lenga asigi lusingba singna kari lalubagino miyamga unaba ngamdriba kari aronba agenda lairabano haina imagi mairagi convener TS Sujata na piendaba phongdokre ngasi ni de pachu thekta leiba thambal sanglien da mamang da paumising unaba amada TS Sujata na hai tokhai be lengak taliba cookie MLA tara laukthokna bigi kholaw da ngasi lup asigi thaumising na assembly da sangsingki adumaina ma speaker leram da badagi hayeng ayuki pung tara mathoi tabada unabagi matam pirakhi masigi matung center amadi state BJP gi lengak leibana thabu mapan helaglaba irang asigi matangda party asigi lopom thokpa thodang lobinaba BJP Manipur Pradesh ki President S Sarda da lup asina takshinduna lakhibani aroi boina imagi mairagi thaumisinga BJP gi state president gi unakhiba matamda Delhi de satuna BJP gi national president JP nada unaruba matungda miyamna paudam gi haiba wafam A Sarda na thambakibani Maramasina state president Sarda Imphal tholakre haiba pau phangmarigi ma ka unanaba ma ki secretary da ngarang digi hauna taknaduna laklaba matung ngasi thambal sanglena salubada sanglena sida president asi leram kitabani loinana assembly gi niyam gi wangbada tokhaiba lengak taliba cookie MLA tara phamdagi lakthunaba
privilege committee gi mifam pangthokpa ngamdriba sigi matangdasu manungda kari aron agenda lairabano haiba khangdriba phawba koithi thigen henisu sujatana phongdokhi atopa pawmana United We Stand Group na khulngak pasingda sel tengbangkhre mite ekoi punsin si haiba wakhalona sem ki United We Stand haiba WhatsApp group na ngasi Impal East District ki manungsana leiba sabungko khunauda mitei singi khulngak liba khulngak pasingda lupa lising kun ge tengbang piduna makoina ima leba ki damak lawriba thaudang singbu sakhang bu laduna pungning thawatre group asigi admin KK wahengbamna lusingduna sakhiba tengbang khongsat aduda Ranjan Salam Khongdram Ranjit Pangambam Rajendra Bobo Khundrakpam Rakesh Norem wahengbam Prafuro Danasandra Huidrom Heroism Napoleon amadi Khangembam Suresh Singba group asigi members sing susar yaki tengbang khongsat aduga mari leina KK wahengbam na hai yum mani amagumna section na luna amadi nungsina mama mapa oibisingna latuna aikhoigi na oiribi isa inaw singna kuki militant singbu mayekna dunu khulngaklamba si ubada yamna saphukse khulngak libisingna su pungning sonthabigano nakoina aikhoigi iraibak iramdam ngak libisi tungi mirol gi damaktani lamdam sigi miyamna nakoigi damak lepli haina sumangna phongdoki khongsat adura saruk yakiba group asigi member Rakesh Naurem na hai Manipur si Barmana Lokshinduna sahi tare kuntaklu rabamadi British na sahi kaya lokshilu raba lamdam mani adubo maning tama leba ama oina leirakiba mikha ponba haitaba leba ama oibana haujik thokliba lana si mitei singna soidana ngamani thokliba lanpham asidasu aikhoigi lingjal manaba dungai matam amada Maharaj Gambir Singha amadi Narsinga masin manaw anina iraibaki damak lawkiba thaudang sing adugumna lawba tangai fadi Tripura digi Tripuri mutkibagum mitei lebaksida mitei sing muthatkani haibagi mongna sin kuki militant singna chatharakliba lana si kaidawnungda mai pakloi thokliba lanphamasi aikhoina mai paknaba aikhoi mase lingjal manana puna hotnaminasi haina sumakna phongdoki atopa pawmana moreda bom amadi nongmai fagathre ngasi Gorkha regiment gi anisuba battalion gi unit nipan gi team amana akaknaba pawma phangmadagi Indo Myanmar border town more gi manungsana leiba P. Laizang village ta thibu humbi ki thabak sa thabata lotuna thamlamba 40 mm gi handmade pipe gun ama amadi country made hand grenade manga fagat pangamkhre makha taba logi ba thabak lokhana ba fagalak laba polam singa dunga sinungthil more police station da khushina khre hari amaromdana khulnga kusingda mating pangkhre mamang saigi me ahum digi haudun kuki singna mitei singi mathakta satharakliba lana sida singkhong singya da tariba mitei khul singak liba sinam khulgi lanban ngak liba village protection force ki thaumi singda jakwat khongthang lup singjamai singa makhana angam senpham khaigana duna mafam aduda hakthengna satuna selgi tengwang pikre amaramna sakot khongthang lup amadi sana khongnang maira lup singjamai singa makhana Impal West ki kadangban part 1 da khulngak liba singi pungning thogatpa amadi thauna hap oina angamba silgi mating singsu pangkhre makhatana mating pangbagi thabak sing sangsing kigani koki militant sing maithiba pinaba lamdam sigi puksel sarba miyamna su mitei ekhoi khulngak liba singna angam mating pangduna ekhoi gi thauna faraba ichal inaw singbu pungning thogot mina sena su lup ani esigi mekei digi phongdorakli amaromdana athauba khabagi imungda mating pangkhre mamang saigi me ahum digi haudun state asigi loijing loya da kuki narco theory singna satharakliba lana sibu ngaktuna leirakhiba sagol tongba mamang leikai digi maisnam ibomsa khabana January 13 da kadangban amadi kauktruk ta thukiba leibak thiba thaudok ta leikidabada imung manungna nanghauriba awabda saruk yaraduna Free Progress Academy Konthaujam gi principal Laisangbam Indra Kumar athauba sigi yumna satuna angamba selgi mating pangkhre loinana imung manunggi awabada saruk yaraduna athaubagi thawaina mapugi nakta ingna singna leirunaba buna thaumina khre aina su pawsna makhatana fudurakli adu hausukuina di myam paws matang se lusinjarage masu myam pun anoba update ngaminasi